Assalamualaikum warahmatullahi wabarakatuh. Nungsiraba marubsin, miyoy ayambana kalamgani, pansigi hawkraba warising. Ningsinglamgani, warising ado, suksoy soydana. Noygi pansida, amukta oirabasu, asumna khankiba yorongwani. Numidangi athengba, michik miraw kol tadraba, miyoy khudimaktum nakraba, Naitom tana long na hiptuna, matakta yengduna, nangi hawkraba punsi warising ado ningsinglaga, khantakiba warising ado, ningsinglubada pukning nungsina, kanghawdana tarakkiba mitludagi pirang, kanghawdana chatkraba matamgi khongjel, ningsinglaglabada, angang oiringay punsi, kanghawdana loikiba, naha oiringay punsi, sanazaramba, imagi tampakta, Luna sana tawbiramba ipana. Langzaramba iyamba inawisan singa. Nung nakina leramba marupsing. Oikre ngasidi hawkraba halaglaroydaba wariyamagum. Marang fawdadi iskulda maktabta haraw tayam na leramba. Ngasidi pansigi awaba lang na fasindu na tamlari. Kambang amdraba matamgi kongjel silaklabada nung sitna. Humdokraba, khamba sungam haudraba, nung takta layba lengoygum oikre matamsu. Adobu, nakoya sumna di khan kiba yaurabara, nakoya koyna dunyada laklibagi maram asi karigino. Allah na Quran da habiri, ay na jinat amasung insan sing asibu, ay kakya ibadat taurunaba sim kibani hayna. Kanagi damagda ikoy pansiya se pirak kibano. Aikoy da pansiya mapina biriba se karigino. Sangsara sida sukna tanggi charunaba, thaglunaba, paisa talunaba, nungay na layrunaba kakki tharakkibra. Aikoy na dunya sida nungay na laynaba, ahing nungtil khaydana, honariba. Tawa tabu aikoy gi aseng mapansi, akhirat damakdadi kayam yam na honarabage haybase, isa na isada hangpang thoktabra. Adobo, masigi miyoy kaya di, masana masada, hayriba wahang ase hangzade. Asing bagidi isa na isa dahang pamtokwa wahangni. Ahinggi chiklaba matamda hawkraba pansiwari ningsingduna pansigi warigi ipakta tawringay ay koy na tawkiba gunasing aduso ningsinglai. Namaz kayam tadokkiba, guna kayam tawkiba, sirol kayam chatkiba, migi thamoy na kayam tuwaykiba hayba na chingbasing ado. Ay koy na mapantong danukto na layrabaso, ay koy git thamoy na di khanglibani, ay koy ase Allah dagi kayam yam na lap na laykraba miyoy singno haybado. Rasul sallallahu alaihi wasallam na habirami, ayamat kinumitta, banda sing kongfam mama faw matamadu faw bada ling bangamloy, laytok bayaroy, walam marigi pa kumpidri faw ba. Ahad badahang lakani, nanggi punsi karam na linki, ani subadahang lakani, nanggi nahawa ngay pansida kari taurakki. Ahom subada mal kay dagita lakki kaday da kras taurakki hay na hanglakani. Mari subada nang nakhangzariba mahayadu na kari amal taurakki hay na suhanglakani. Hay riba wahang ase mataw karam na bakumbigani dunyagi tagirang da tao na laikrabada. Nahawa ri ay di laikini lang kini kallabada asumba Allah na pamba pakumado pibang amgadra. Ang siraba marupsing matam layri hojikso tobagi tung lao na hangdo na layri khantaw si marupsing ngasi magsang si Allah gidarbarda hayang ayroy si kanana kangba hayang hayriba do lay kidabataradi. Miyoy kaya di makoy gidamakta hayang hayriba namit ado la kidaba kaya ni ay koy na uri kabarigi manungday yata na lay kraba miyoy sing. Makoy sing ado na kalam gani, hayang dagidi ay namason bahorage, hayang dagi ay pardato bahorage, hayang dagi Allah na yaba tabag sing tog bahorage, hay na kalam gani. Ado bu makoy ginamagta, hayang hayri wanumit ado di, lakida ba kaya ni. Sa mana ikoy su, ay koy ginamagta su, hayang hayri wanumit ado, lakida ba taraga di, ay koy kariway gani. Masira ba marupsing, Allah na ikoy bukaw balaite, ay koy na Allah bukaw bani. Allah di, nung tinamit ko dingi, ay hingi aroy basaruk ka,
asmane dunyada kumlaklaga lawi kaubi. Kanano aingonda niningba nakoina nirakpa do aina pirage. Kanano aingonda kokhaningba aina nakoiba kokpirage haina. Nungti namit khudingi chance de adumak phangi. Adubu aikoina thoksadabana tumthoktuna raithoi. Ningsingbiu hairiba dunya sida har mari mata khudimmak har mal daulat khudimmak wasak khudimmak lehauragani puwa mata yaroi. Kabargi mamlaba mafam maduda ima suloy naroy, ipa suloy naroy, marupsu, aigi nupisu, aigi itsasu, aigi mal daulasu amata loy naroy. Itomtana itomtana layrugani. Aigi amal ga loy nabanatana. Allah nabiri kanagumbana dunya da marik amagajang nikita uragasu uragani mafam maduda. Kanagumbana marik amagajang fatabata uragasu ugani mafam maduda. Aduna marub sing dunia gi thagerang mingchat ki thabak talup loisi aigini haibada mafam maduda kanasu lairoi. Karigumba matamda ahinggi athengbada michik mirau kholta draba matamda hau kharaba punsi wari nang singlakpada hau kharaba wari ado khallaga kappagi mahutta chalo Allah gi darbarda sajda butaduna Allah da haijasi hau kharaba guna sing ado kopinaba. Allah tabarak ta'ala di minungsi chawba khwaidagi henna rahan tawi bhabapuni aikoina Allah da haijaba matamda Allah tabarak ta'ala na aikoibu kokthokpigari Allah na kokthokpigani haibagi thajabaga loinana Allah tabarak ta'ala da haijaba matautai Allah tabarak ta'ala na aikoi khudingmak mahakna yaba amal sing tawraga ibadat sing tawraga ahkam sing adugi matungin na pansijat laga pensilin mangambagi panggal thona do pinabibo isano wa akhiru da'wana alhamdulillah rabbil alamin.